Movie explain Manipur Mam with the Pudu Luxury movie Sigma Minga. Shadow of the Strays movie 2024 movie. Pari Mayam the Wari Silibum the Kurigumba Sokabalan Kibayavatarakaso. Mayam Nang Nafigan have a Wapamasi Tamjari. Movie see hope Mukta the Equino Wufangivasi. Yoshinori Hariba, Gin Kupu as a literasi. Untarabum the Labing Mong as Equino Wufangi. Mark Gassinger, Mark from Madabu Nakshan, Labing Mong as Equino Wufangi. Yoshinori, security head as a maming asina, Kenjiro Kayama Kobe, Mahaksu upon Maduda, security Taduna Labani, upon Maduda, me and Obamasu recruit Toduna, Makoi Masel voice and Lerami, Madigi Mapam Maduda Makoi Boss Riba, Yoshinoro so Mapam Maduda, Pamdra Lerami, Mahana Mapam Madura Labing Maramasi, Kanagu Misagaman Mahapo Halagani have a Kambugitamata, Mahapu Mapam Maduda protection pin with the Motapor Kibani. Yoshinoro having a pass in a team of Hamadura Latriva, Mihal Pudu Karim the key with a Tawas had with Remy Tawatabo, Mapamaduda, Mahaki security head to Latuna, Sedo Haribakango Silaktaragadi, Nang Swed in a Sigani Hadan Hari, why do Tarbumatam the Makoi Bosa to so Yamna Sauduna, none on a Kihiliba Karikino had a Chaidun Taki, Amasang Mapamaduda, Mahaki entertainment in the Mata, Nupi Maporo Hadan Hari, Nupi to Kalai Lake Hadan Hangi. Asunto the Mahaki security head at the Mapamaduda, Nupi Mapore, Nupi the Suma Pamaduda, Shashalava Matunda, Makoi Bosa the Mapimaro Loto Hadan Hari, Madigi Nupi the So, Pakat Pakanda, Mahasu Mapimaro Lotore, Mapimaro Lotropomatamda, Makoi Bosa the Nupi the Mana the Changeta Butanjaduda, Mapamadudagi, Marum Dagi, Kanagumba Masakang the Ninja Matole, Ninja the Mapachang Shalaptuna, Mahana, Yoshinorogi Magakuna Hot K. Magakuna, Sirambagi Mongado, the Piedon, Electro Matamda, Matamda, Marti and Mangaki, Mark Willow Loki, Mahomadula Tuna, Game Kupu, the leader of the Wahaliba, boss the Wahaliba, Misagasi, Sedogi, Misagamani Habidi, Sedo Hariba organization, Sigi, Misagamani, Mahana, and the Piedon to Milena with the high, Tobutabo, Mahomadura Makoi, security head Amazon Makoye, Tim Singer to Chilton, young moment of the day. Makoye boss at the Magado, Lebak Makarata, Lermagi Mong, Urubumatamda, Yamangaki, Monks in the Pidu Marato Shilatuna, Masikana Toribino, Kanana Halibino Hydra, Yamaki Heladuna, Patagi in the Pidu Pakat Pakatuna, Mahomadura, Samurai Marigi, Morti labor to the Kudom Bitile, Tasena Habitaragadi, Nasagi Ninja, the Samurai labor Jagadugi Manning the Tolapani Adubo, Makuna Samurai Singadugi, Armor Singadura, Kanagumba Lake Pagimong, Ubudigi. Makoi Mam Changduna, Samurai to the Nomai Capsali. No wishing at Makoi Patrak Haduna, Loina Capsan Bani, Madulagi Mapamatura, my Kutana Tanki, Makogi Maruk Aduda, Palangi Marumdagi, Nasagi Samurai Tole, Samurai Toltuna Mapamadura Riba, Yoshinorogi missing at the Waharpa Hole, Maksu Yam Tina Satina, Mahaki, Tang Tagi Hashing but Uladra Makoi Bulin Haki, Nomai Kapu Karayao, Amusung Tang Yanaba Karayao, Exanasi Yamna Sufaze. Madigi Samurai Duna Makoye, security head at the Noman Kaplapumatanda, security head at the Songhoki Batagi, Mapamadur Labour Peter so, Nomin upon the CK. Madigi Hak Punavaya Punarapamatunda, Makoye security head at the Ninja do the Nomina Kaki, Amazon Ninja do, Leba Makata, Taduna Gian Madun Lake, Makoina Kalibasi, Ninja Sisira no Kalubani, Madudagi Makoye security head at the Ninja do Yunata Chunchanduna, Mark Makumado Hatulupumatamadi. Ninja to the Atakanam to Andre, Nupi Mo, Lerami, Mato Rubumatamda, security head to the Yamangaki, Ma Mapamasida Matandana La Pora Mahasi and the professional over Mishani, Maramaduna Kanakana Legi, Young Hadina Marki missing the Tatoki. Marki missing at the Mapanda said to the young Bumatamda Mapamaduda, Kanagumatopa Ninja Masum Mapamadura Etek to Kalay, Mali Dictor of Bumatamda, Mapamadura Lady Machine at Ohana Mataladuna Etek to Opani, Asumusum Pumatamda, Inoba recruit Rokiva. Gino the Summa Lermi, Mahana, Gino do Ihan Han Hatoki. Asunto Dramazu, Thermal Vision, Ubladuna, Mapamaduda, my mamma the Changatuna, Mapamadur, missing a do, Mahakino Wina Karakap, Tana Karayan, Asumusum Luina Hatoki, Asumusum Hatorapadi, Mapamaduda, Game Kubu Singadugi, me Cameron Tamzalaki, Madigi Mahana, Grenade Amalosoladuna, Grenade Dunchili. Grenade do Pukarapumatum, the UP Cameron Patroltuna Mapamadur Leriba, Game Kupugi missing a dollar Tintinduna Siki, Tawada Makoyi, gang leader to the Hingawi, gang leader to Sutang Paiduna, Makoyani, Asumasum Yana Bahori, Asumasum Yana Pumatamda, Mapumadura no Lalibu in Jaduna, Mupanga Loshing Amazon Salitara Hiba Hinbana, gang leader to Mapamadura Kotori,
ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯃꯈꯨꯠꯇ ꯀꯔꯤꯝꯇ ꯄꯥꯏꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯂꯪꯁꯤꯟꯈꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯡ ꯑꯃ ꯇꯥꯈꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯌꯨ ꯑꯃꯁꯨꯡ ꯂꯥꯟ ꯁꯣꯛꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯟ ꯍꯥꯏꯕꯗꯤ ꯌꯣꯁꯤꯅꯣꯔꯤꯒꯤ ꯀ꯭ꯂꯥꯟ ꯍꯥꯏꯕꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯣꯅꯣꯔꯤ ꯀ꯭ꯂꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯕꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯄꯤꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯂꯣꯏꯅ ꯍꯥꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤꯁꯨ ꯁꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯕ ꯀꯤꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯁꯦꯗꯣꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯅꯨꯄꯤ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯟꯖꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯇꯧꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯁꯦꯗꯣꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡ ꯂꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯥꯏꯕꯗꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯤ ꯑꯃꯁꯨꯡ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯗꯨꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯉꯁꯥꯏ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯦꯗꯣꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯑꯦꯗ꯭ꯔꯤꯅꯥꯂꯤꯟ ꯑꯃ ꯀꯥꯞꯁꯤꯜꯂꯤ ꯑꯦꯗ꯭ꯔꯤꯅꯥꯂꯤꯟ ꯑꯗꯨ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯂꯤꯠꯄꯅ ꯃꯍꯥꯛ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯃꯁꯥ ꯐꯥꯎꯅꯗꯤ ꯄꯥꯟꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯀꯣꯊꯤꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯤ ꯑꯃ ꯀꯨꯞꯁꯜꯂꯝꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯕꯨ ꯂꯧꯕ ꯚꯦꯟ ꯑꯃ ꯂꯥꯛꯈꯤ ꯚꯦꯟ ꯑꯗꯨꯗ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ 13 ꯀꯧꯏ ꯑꯃꯁꯨꯡ ꯑꯣꯖꯥ ꯑꯁꯤꯅ ꯏꯟꯁꯇ꯭ꯔꯛꯇꯔ ꯎꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯃꯤꯁꯟ ꯑꯗꯨꯗ 13 ꯑꯁꯤ ꯃꯥꯏꯊꯤꯗꯨꯅ ꯃꯤꯒꯤ ꯈꯨꯠ ꯆꯟꯈꯤꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ 13 ꯍꯥꯏꯅ ꯀꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡ ꯑꯃ ꯂꯩꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯄꯥꯁꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯄ꯭ꯂꯦꯟ ꯇꯣꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯊꯪꯗꯅ ꯀꯔꯝꯕ ꯃꯤꯁꯟ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ 13 ꯑꯁꯤ ꯁꯥꯏꯀ꯭ꯔꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯐꯔꯛ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯇ꯭ꯔꯦꯅꯤꯡ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯤꯁꯟ ꯑꯗꯨ ꯄꯣꯁꯄꯣꯟ ꯇꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯑꯝꯕ꯭ꯔꯥ ꯈꯛꯇ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ 13 ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯂꯩꯕ ꯖꯀꯥꯔꯇꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ 13 ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄ꯭ꯂꯦꯟꯗ ꯇꯣꯡꯗꯨꯅ ꯖꯀꯥꯔꯇꯥ ꯇꯝꯅ ꯆꯠꯈꯤ 13ꯅ ꯖꯀꯥꯔꯇꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇꯣꯏꯅ ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯁꯨ ꯃꯃꯤ ꯈꯔꯗꯤ ꯎꯕ ꯐꯪꯖꯩ ꯃꯃꯥ ꯑꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯣꯏꯅ ꯎꯕ ꯐꯪꯖꯩ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯗꯤ ꯁꯦꯗꯣꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨ ꯆꯥꯔꯗꯨꯅ ꯃꯍꯥꯛ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯌꯩꯊꯣꯛꯇꯨꯅ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯅꯤ ꯐꯥꯖꯤꯜꯂꯛꯂꯦ ꯍꯞꯇꯥ ꯑꯃꯅꯤ ꯐꯥꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕ ꯕꯨꯠ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯕꯨꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯀꯣꯏꯟ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯅꯝꯕꯔ ꯑꯃ ꯅꯝꯃꯤ ꯅꯝꯕꯔ ꯑꯗꯨ ꯅꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯅꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯃ ꯎꯈꯤ ꯃꯃꯥ ꯑꯁꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯛꯁꯨ ꯀꯪꯂꯕꯅꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯊꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯃꯥꯅ ꯑꯣꯊꯣꯛꯈꯤꯕꯗꯨ ꯁꯦꯡꯈꯤ 13ꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯆꯪꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯗ꯭ꯔꯒ ꯌꯥꯝꯅ ꯆꯥꯕ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯕꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯣꯟꯖꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯁꯇꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤ ꯈꯔꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯗꯨ ꯐꯥꯖꯤꯜꯂꯗꯨꯅ ꯃꯅꯨꯡꯗ ꯃꯃꯥ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯑꯃꯨꯛ ꯐꯨꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯇꯤ ꯍꯥꯏꯕꯗꯤ 13ꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ
ꯃꯍꯥꯛ ꯀꯅꯥꯝꯇꯒ ꯈꯟꯅꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯐꯪꯈꯤꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯒꯨꯂꯤ ꯆꯥꯏ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯣꯟꯖꯤꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯗꯤ ꯕꯦꯒꯇ ꯍꯥꯞꯂꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯄꯨꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ 13ꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯣꯟꯖꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯊꯟꯗ ꯉꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯁꯥ ꯅꯊꯟꯗ ꯇꯦꯛ ꯀꯦꯌꯔ ꯇꯧꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯄꯨꯂꯤꯁ ꯑꯃꯅ 13ꯕꯨ ꯎꯔꯛꯏ 13ꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ 13ꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ 13 ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯃꯗꯨꯒꯤ 13 ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔꯒꯤ ꯕꯨꯠ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯂꯩ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯁꯧ ꯂꯥꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯣꯟꯖꯤ ꯆꯪꯉꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯥꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯣꯟꯖꯤꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ 13ꯅꯁꯨ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯃꯣꯟꯖꯤꯗ ꯄꯤꯈꯤ ꯃꯣꯟꯖꯤꯗ ꯃꯍꯥꯛꯅ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯟꯖꯤꯗ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯛꯄꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯃꯣꯟꯖꯤꯅ ꯈꯨꯝꯃꯤ ꯅꯪ ꯅꯃꯥꯗꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯣꯟꯖꯤꯅ ꯃꯍꯥꯛ ꯁꯤꯈꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯦ ꯃꯍꯥꯛꯇꯤ ꯗ꯭ꯔꯒ ꯌꯥꯝꯅ ꯆꯥꯕ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯚꯔꯗꯣꯁ ꯑꯣꯏꯔꯒ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯁꯤꯈꯤꯕꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ 13ꯅ ꯃꯣꯟꯖꯤꯒꯤ ꯃꯅꯤꯡꯗ ꯌꯦꯞꯇꯨꯅ ꯂꯥꯛꯈꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅꯔ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯟꯖꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯏꯟꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯔꯥꯡ ꯐꯨꯔꯤꯕꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯒꯥ ꯀꯧꯏ ꯃꯍꯥꯛꯀꯤ ꯌꯦꯡꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯥꯕꯨ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯟꯖꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯂꯥꯎꯗꯨꯅ ꯀꯞꯈꯤ ꯃꯍꯥꯛꯅ ꯃꯣꯟꯖꯤꯕꯨ ꯊꯦꯝꯖꯅꯕꯒꯤꯗꯃꯛꯇ ꯅꯃꯥꯒꯤ ꯂꯩꯔꯣꯟ ꯆꯟꯐꯝ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯔꯣꯟ ꯆꯟꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯦꯃꯤꯇ꯭ꯔꯤ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯁꯇꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯇꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯔꯥꯁꯇꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯃꯥ ꯑꯗꯨꯒꯤ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯖꯒꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯪꯉꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯪꯉꯛꯇꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯃꯥꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯟꯊꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯟꯖꯤꯁꯨ ꯀꯞꯂꯗꯨꯅ ꯏꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪ ꯑꯩꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯀꯟꯕ ꯐꯪꯖꯗꯕꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯍꯧꯗꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯟꯖꯤ ꯑꯃꯁꯨꯡ 13 ꯑꯁꯤ ꯇꯤꯟꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯥꯏꯛꯇꯨ ꯇꯧꯃꯤꯟꯅꯗꯨꯅ ꯍꯜꯂꯛꯈꯤ ꯃꯣꯟꯖꯤꯁꯨ ꯉꯥꯏꯍꯥꯛ 13ꯅ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯟꯗꯨꯅ ꯃꯍꯥꯛ ꯍꯤꯡꯖꯒꯗꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯑꯗꯨꯗꯤ 13ꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯖꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ 13ꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯔꯨꯇꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯒꯨꯂꯤ ꯆꯥꯔꯕ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯕ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯃꯈꯥꯗ ꯆꯦ ꯑꯃ ꯏꯟꯁꯤꯜꯂꯝꯃꯤ ꯆꯦ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯣꯟꯖꯤꯅ ꯌꯦꯛꯄ ꯂꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯥꯏꯛꯇ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯑꯃꯁꯨꯡ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ 13ꯁꯨ ꯃꯣꯟꯖꯤ ꯎꯅꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯣꯟꯖꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯟꯖꯤꯕꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤ ꯑꯗꯨꯕꯨ ꯃꯣꯟꯖꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯣꯠꯈꯤ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯦꯀꯤ ꯀꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯣꯁ ꯍꯒꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯟꯖꯤꯒꯤ ꯃꯃꯥꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯊꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯀꯤꯅ ꯑꯁꯨꯝ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠꯆꯩ ꯑꯗꯨ ꯁꯨꯝ ꯊꯤꯕ ꯃꯇꯝꯗ ꯄꯩꯁꯥ ꯈꯔꯒ ꯗ꯭ꯔꯒ ꯈꯔꯒ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯀꯤꯅ ꯗ꯭ꯔꯒ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ 13 ꯆꯪꯉꯛꯏ 13 ꯆꯪꯂꯛꯇꯨꯅ ꯃꯣꯟꯖꯤ ꯀꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕꯗꯒꯤ 13ꯅ ꯖꯦꯀꯤꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯑꯁꯨꯝ ꯐꯨꯊꯕꯗꯒꯤꯗꯤ ꯖꯦꯀꯤꯁꯨ ꯈꯥꯡ ꯉꯝꯗꯕꯗꯒꯤ ꯍꯒꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯒꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯒꯥ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯔꯨꯞ ꯑꯅꯤ ꯂꯩ ꯄ꯭ꯔꯥꯁꯤꯇ꯭ꯌꯨ ꯍꯥꯏꯕꯁꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯔꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯊꯤꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯦꯟꯕ ꯊꯥꯗꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
Madu 13 police came to talk to Brahadun Harry, Madu talk the Hadun Harry, Karigino Hadun Hamatam Namakoesi. Mahomadui on a powerful labor political party in the support of Hadun Harry. Mapam Sana Makoi Yinchili Bani Maramaduna, Makoi the Kanatana Kutapangam the Hadun Harry. Alutragidi for a Hagamanatapu Haduna, Cheki the Harry. Madigi Jikisu pilot of the Gitatin Habi Matuina, Hagagi Club Tulay, Hagagi Club Mahaki, twin sister Amasu Tabak Nule, Mahaso Patabatabata Saru Yariban Pimani. Maduda Jekina Nanda Pani Piscarino Hadrangi, Madura Munji Pami Hadunare, Munjina Hagagi Municipali Aduga, Nanasu Haga Harabin Hagai Manatasi Hadunare, Munjisina Kami Tony Hadun Habumatamda Ahimarumni Hadunare, Asunto Makoi Munro Sariba Club Srilai, Mohammeduda Hagagi, Mahaki twin sister Surya Lerami, Suryabu Urbumatamda, Mahan Harabasi, Mohammedina Chamsum Musadula, Amusum Ailila Sanagi to follow Toro Hadunare, Asunto Surya Sumapumaduda mi maga smuggling to Bamusum dealing to Warishan Lerami. More dealing to Misagasi Minister Abika Vilkowe. Abika will Haribasi, Surya Hariban PSC. Migitung the Kangan de Tantin Venapini, Maramaduna, Nancy Hazabungam the Hadunare, the Wuda Surya Nadi, Aquidi, Tantin, Batagadi, face to face in Gini Hadunare. Aduga Nanga Buhena Namtata Rongani Haduna, Surya Hari, Tanjadu Jiki Changai, Jiki Chakuna Hagago Nagi Hadunare. Karigino Hadra Hamutan the Hagagi the Mutan Pima Pori Hadun Harry, Pari Targadi Hagagiman the Changusi Haduna, Surya Su Hagagiman the Changai Hagasum of Homaduda, Katukarangi Tabak of Nurami, Drakka Char Nipikra Lavina, Modi Suryana, 13 Bohan checked away Amazon, Masigin PhD Bera Kadoman in Hadun Harry, Asum Toduna, Jeki Amasung, Surya, Hagagiman Talai, Hagana evidencing the Mahan Krabra Hadun Harry, Mahan Krahadun Harry. Amasung check to the Umatamda, Drakara Yom the Amasung, Possessing the Ubumatamda, I possession the Ribra Hadun Sawale. Amasung Nanga City, Mapomasil, when the PS in Abuhenakani had a young Usitan Hare. Asum Todra, Mahaki Kanabam lay, Man, the Pim Polaglimni Haduna Suriana Hare. Sonakan 13 the CCTV camera, Lebam Zagadu, Tonus in the Tamambani, Maramadra Mahaso, Mapoma the CCTV recording Yumumatamda. Monji do club to the Haga the Lamon Kumalapani at the Bomapama Dudagi. Ma police na padana pudu sakibagi momodo CCTV camera adru okay. Asum todana Suryana Mahaki mithadana 13 poro haduna hare. Madudagi dima pamaduda Mahaki guard singa to 13 lawala pumatamda 13 na thonga do koptholaduna. Ma security do pudaladuna mapamaduri thole amasung Hagagi manata changai. Hagagi manata samsum changapu matamda. Suryana kabu matamda 13 na Surya bokin thedapina mapamadu tadru lenke. Matosum the Haga Amusum 13 asi Asum Punere, Asum Punera Pomatamda, Karigi the Mutunan Imi Puriba Amusum of Homusilla Hadun Hangumatamda, Munji Krai Lake Hadun Hangi, Amusum, Nang the Makima Mahali Karigino Hadun Hangumatamda, Kashula Tabi, prostitute them with the Mutanang of Pomasida. I give you Puriban in Hadun Makoi myself Punaba Hore, Asum Punaba the Hagan Sirin Sama Paraduna, 13 book of Sindaba Hone Adubo, Mapumudra Monji Tanga to Ubumatamda, Monji Tang in the city Hadun Hare. Adu Kadawla Haduna Makoi Machela Mupunare, Asum Punara Putri Tang Aduna, Mahan Haga the Sumsum Lele, Madigi the series of the Muladuna Hagagi Mount Tele Amazon, Agang Hagian Mangi, Tanjadu Surya Sogu Gantaratuna, Sodganu Putotuna, Mahan and Makapla Kumatamda, 13 Sumasak and Janavida Hagana Bodi Kovalwiki, Umumaru Singado Haga the Panduna Haga Siki, Matodu Somakandari Surya this Hopper Loiki, Maramadra, Masu no Makapati Lipkide. Jekina Mapomadagi, 13 Pudu Tole, Jekina Mapomadre when the Peter so Mahana Pudu lay, Madagi Makona Tolopomatamada Mapomaduda, Hagagi security singado, Havidi Mahagi game party singado, Makogi Lambitatun Remi, Makogi Lambitatun Remi Momodu Urupamutanda, Kazina Jigibu Mahagi Murumdula Heladuna, Makoga Mulanting the Baholi, Asumusum Lantin Rapumatamda, 13 Mapomadre Leriba, game Kupu singado, and Hatora Pabdoiki. Mahomadura Samsung Puna Basingado CCTV camera the lawyer record okay Maramadura 13 Gimasagasi CCTV camera to Taki Mahomadura Masamu Paraba Game Kupu Amana 13 the Mu Elector Padagi 13 so Club Mayali Taki Asumusum Puna Pumatamada Surya Su no Mai Pajula Centore Asumusum Mahasu no Mai Kapsale Madigi 13 Sumapomaduda Counter the Lotuna Lake Tanjadu Police Kisarin Tabagi Mapomadula missing the Loini Chenaki Madigi Jekina 13 Mapomaduri Chalasi Police Lai Haduna Mapu Mapomaduri Putuna Lai Mapomaduri Tolopumatamda Mahan and the Pidu Mapomadu Tamamadu Maiti Haduna 13 Harapu Matawaduda
ꯖꯤꯀꯤꯅ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯑꯃ ꯂꯤꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯕꯔꯗꯟ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯊꯝꯃꯝꯃꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯗꯨ 13ꯅ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯖꯦꯀꯤꯒꯤ ꯕꯦꯒ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯀꯤ ꯑꯃꯁꯨꯡ 13 ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯔꯛꯈꯤ ꯖꯦꯀꯤꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯔꯤꯕ ꯑꯁꯤ 13ꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯒꯥ ꯍꯥꯠꯂꯕꯅꯤꯅ ꯍꯒꯥꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ 13ꯒꯤ ꯄꯥꯔꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯈꯤ ꯑꯁꯨꯝ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯤꯀꯤꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ 13ꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ 13ꯅ ꯅꯪ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯃꯣꯟꯖꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯖꯤꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ngasi numidang nang nayumda hanjiluranu haduna hare somna kanla police officer aduna nupa amu phaduna case amla namdal chena hanapida mata sendro lermi drug yobu tragadu kadubida mata pota poroklibano haduna harakpani madura nupa aduna aidi kaisu khangjade haduna hajaduna lejabali tawbadabo makoina machana pigi voice recording adu tiaba mana thai amasung kariguma nangna kwena haribasi yadabata rakati nasana pisi hatokani haduna hare mata ududa nupa su kiraduna makoina haibadu yabata ki police officer du mafam aduda interrogation tawringe matam aduda maki mamanaba haga du sire haibagi paw silaki mamanaba du sire haibagi paw taba matamda ma mathwa yamna nuwaikide mafam aduda latuna ma ke mamanaba dugi asi bhakchang adu yengduna kaptuna lerami madrugidi aerial makoini wari sanaduna le mahana harakriba se masigi thaba se asamba mina dinati kara professional loibana pi amana soidina oramgani haiduna hare mahana nupi ni haibase CCTV की कैमरा की फुटेज सिंग अदुदगी खामगनी मरम अदुना महल नुपी दु पुथिबा हौरे मदुदगी दी प्रा समसुंग एरियल वरी सानबा मतमदा महल लागलिबा से अस्ति की मचान पादुगी दमक लाखिबनि हादुन हरे अमसुंग महल लापु मतमदा जिकिसु यावरि हादुन हरे तसिन हरबा मतमदा एरियल न मसिगी मतंगदा हाना थिसिन खोमदुन तौदुन लेरमबनि मदुगी दी एरियल न प्रास हरे हगाना सुन सिबसे आइसु नोंगाइते हादुन हरे तसिन हरबा मतमदा हगाबो प्रेसना यामना नुसिबनि मरम अदुना महक बखल यामना नोइतबा हाबिदो वाइके मदुगी प्रासु जिकी थिबा चखि तंजादुदा एरियलगी मपादु लै हाबिदि मफम अदुगी मंत्री फावबदुनि ngसागी मंत्री मपामसा हाबिदुदि मसिदा लेरिबा एरियलगी मपामसा सि ओइदुन लेरमि एरियलगी मपादुना हारक्लिबा सि आइना नंगी थबदु लोशंख्रो हादुना हाबा मतमदा नंगना नुपीदु हालिबदु करिगिनो आइनादि नंगबु नुपीदु क्लिनिकता पु हादुना हाबिनि अदुगा नंगना कदबे हालिबनो हादुना हारे तसेंगना हारबा मतमदा मोंजिगी ममासी एरियलना प्रेग्नेंट हनखिबनि मरमदुना मखोगी पॉलिटिकल करियर द सोकप तारे हादुना महान हातोखिबनि मपानदि अंगांग अदु लोथोंना बिदमता हाइबनि तौबतबु मचानुपादुना मोंजिगी ममादु ओइना हातखिबनि मतौदुना मपादुना यामना साउके मदुना मचानुपादुना अदोमना लहावरि हिमतना तौखिबा अदुगुना तौबनि हादुना मपादा खोमि मदिगि मपादुना एरियल द हरक्लिबसे नंगसु नंगी मीसिंगदो हाना सेनाखो हादुना हरे मान हरिबसे जिकिबु हाना थियो हादुना हरकपनि असुम तौदुना मपादसु मफमदुरि चतखि मदुगी एरियलसु मोंजिगी मनाता लातुना नंगबु कनागुमुना थिरिबसे कनानो हादुना हंगे अदुबु मोंजिना खुमखिते ममाइदा मतिन सिसेलि मदुगी एरियलसु माकी मार्क्सदा उपसलदुना मोंजिबु तपतागे फुदतखि सोमकंदना कोना सिनेमादा उबा फंगलिबासे उम्रासु मिशन अमा लाखि मफमदुना महान मी क्यामरा हाकी अदुगा महान हालिबा मीसिंग असिदि अतै कनामता ओरंद्रे महाकी टीमगी मीसिंग ओइदुना लेरमि हाबिदि मकोई शेदोगी मीसिंग ओइदुना लेरमि मकोई शेदोगी मीसिंग असि खरा रोक ओइगिबनि हाबिदि मकोई टीमदुरै तोखिबनि मफमदुना मकोई हाबिदि उम्रागी टीममेट याम साथिबाम लै मागसि यामना वांग चावी महान मफमदुना लापु मतमदा मी मबु मकोगदु मखुदुना नैथलदुना हालि मतौदुना उम्राना माकी हैंडलर दुदा आगी मिशन चंगबु मतमदा तोबा मी थारक्लिबा करिगिनो हादुना हंगे मदुना नंगना थेंगदुरिबा मीसिंग अदु शेदोगी मी गाक्तनि मरमदुना मी अमा थारक्तबा यादबि थारक्लिबि नंगि मतेंग पांगनबनि हादुना हरे मतौदुदा शेदोगी मीनि हाबे वाहे सि तारबु मतमदा उम्रादि यामना ngakhi मदुगी मफम अदुदा मी अमा मुथोले मी अदु शेदोगी मी नुपा यामना वांग चावबुदुना थेंगनरगे हादुना मासु मफम अदुला लेहवी असुम तौदुना मासु मफम अदुला लेरिबा नुपा अदुगा लथेंगनदुना लेहवी मदुगी उम्रासु खापुक संगम चंगे असुम चंगपु मतमदा महान मफम अदुदा कनागुमा अमा लेबा मालदुना माकी थांग अदुना फलांग अदु थिलदुना सरो सरो चिंगपु मतम अदुदा मफम अदुदगी नुपी अमा चोंगथोरे नुपी अदुगा उम्रागा याम कन्ना लांथेंगनरे अहामदले उम्राना मु लाक्चै मदुगी अमु नुपी अदुना मु लाक्चखि मदुगी मकोय अनि असुम फुनरपा तंजादुदा मासु माइखम हांगतोरे माइखम हांगतोरपा मतमदि उम्रागी ममांग थक्ता थेनखिबा महाकी ममानबी मवदुना लेबि ममिंगा बोल्वर कवि
ꯃꯍꯥꯛ ꯑꯁꯤꯁꯨ ꯍꯥꯟꯅ ꯁꯦꯗꯣꯗ ꯌꯥꯎꯔꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯇꯥꯔꯒꯦꯠ ꯑꯁꯤ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯎꯝꯕ꯭ꯔꯥꯟꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗꯨꯗ ꯕꯣꯜꯕꯔ ꯑꯁꯤ ꯃꯕꯨꯛ ꯀꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯅꯪꯒ ꯊꯦꯡꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯕꯣꯜꯕꯔꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯅꯤꯅ ꯎꯝꯕ꯭ꯔꯥꯟꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯈꯤꯗꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯁꯦꯗꯣꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯉꯁꯥꯏ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯕꯣꯜꯕꯔꯒꯤ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯈꯤ तसेंना हाइबा मतमदा ममानबीनी खलदुना बोलबरबु अम्ब्राना कन्बा पामखिबनी अदुबु मागी खोंबरो यदुना महापुसु हातोखिबनी मकोय अनिबु तापी तंबिरखिबा मकोय गुरु असिना बुराई कवे मागी मतमचना कोना खंबिरकनी मदिदी 13 सु सोमना कंदा महासु मागी मिशन अमा पीनबैदवता फोन तौबा लै फोन तौबा मतमदुना महाना करिगुंबा जेकी सिखिबा तारगदी मोंजी थीबा फंगलर खलदुना महाना मकोयगी ऑर्गेनाइजेशन अदुदा इमरजेंसी लाउथुकी इमरजेंसी नंबर दु नमकी अमसुंग फोन बुल अदुदगी नोय अमसुंग नोय मरुगा लोइना लोइना एड्रेनालिन हेंगनबा इंजेक्शन अदु लाउथोकी मतो उसुमना महाचो जेकी की मेम तमना गारी अदु कन थौदुन लै तौबदबु सोना कंदरी जेकी दी महाकी ममा असोनबी दु सेवा थौदुन लेरमी ममा असोनबी दुदा नर्सरी रैम सकनदुना ममा अदुगा लोइना महा मफम अदुना पोथा अदुना देरमबनी तंजादुना मफम अदुरा प्रेसतो अमसुंग महाकी पुलिस सिंग अदुसो मफम अदु थमदलै मकोन मफम अदु चंगप मतमदा मास्क अमा उपतुना चंगै अमसुंग मकोई पुलिस की बेस सिंग अदु लोइना लौथोखि मदिगि मकोइसु मफम अदु चंगै अमसुंग जिकिदा करिगुंबा नंगना नुपी दुगी लेफम ताकतब तारकदि नंग फाटकनि हादुना रे मदुला जिकिनदि नुमित अदुदगिदि अखोइनि खाइदोंलखरे मासु महाकि थोकबा आइसु आइगि थोकबा सनारे हादुना हरे असुम तौदुना लेरिगै मतम अदुदा मकोई मफम अदुगी मै अदु मुतखि मै अदु मुतप मतमदा मपांदा करिगुंबा मा तौरे हादुना मकोइसु थोकनब मतम अदुदा मफम अदुदा 13 लाखतुना मकोइदे एटेक तौरे अमसुंग महाना नोंमै क्यामरम काबलदुना मफम अदुदा लेरिबा पुलिस सिंग अदु लोइना हातखि पुलिस सिंग अदुसु सिविल द लोइना लाकपनि मफम अदुदा महाना फोक लाइक कपसनदुना मिपुम खुदिमा अदुबो मखल मखा केहागी मोंगदा लोइना हातखि असुम मकोइसु नोंमै कापसलै 13 सु महाकी गारी मरम अदुदा लोतुना लै महाकी गारी दु नोंमैना पानखि असुम महाचु जांगतुना मफम अदुदा लेरिबा मिसिंग अदु असुम हातोरै मसा मऊ कनबा मी क्यामरम सु संगसेलक्तुना 13 दा एटेक तौरे अमसुंग थांगना फाव क्यामरम मंगोंदा यासलै अदुबो थांग अदु महाना मुल्लदुना अमु मखोइबो हातोई मदुदगिदि प्रेसतो अमसुंग मखोइनि मायोंना बताखि प्रेसतो अमसुंग मखोइनि फुनरकपा मतम अदुदा 13 ना लाक्चरै मदुदगिदि सोंलाकनदि जेकिसु प्रेसतोना नंग असे अखोइ मी नत्रबरा हाइदुना लारकपदगी महाचु चनसेलदुना 13 बु मफम अदुरै चिंगथ्वै 13 अदुना मफम अदु लालिबदि जेकी कनबा लालिबनि अदुबो महाना ओइना ओनसेलगा 13 दा एटेक तौरपि मोंग अदुदा 13 दि यामनgai तसिना हाइतारगदि करिगुम महाना प्रेसतोदा मतिंग पांगबा तारगदि प्रेसतोना महापु कनबिगिनि महापु हातपिरो हैदुना खनबगिदमक्ता महाना मतिंग पांगखिबनि मदिगिदि प्रेसतो सुमफम अदुदा गारी थौदोक्तुना चेनखि असुम 13 ना प्रेसतोबु थानपा मतमदा महाकी गारी दु याखिदे अदुबु महाकी गारी दु यानि यानब थौरे तौदबु प्रेसतोना मखोइ केम अदुदा एरेलदा महाकी मिसिंग थौमु अमसुंग नुपि अदु मफम अदुदा पुदुना लालगि हाइदुना हरे असुम तौदुना 13 सु प्रेसतोबु समसम तानदुना युम अमदा थौजलै युम अदु थौजलपु मतम अदुदा एरेलगी मिसिंगना 13 बु खंखंगौदना गारिनि थोमतले 13 सु मफम अदुदा ग्यान मांगदुना ताई मदगिदि एरेलना बेसबॉल बैट अमा पुथोक्तुना 13 गी मगौ तौलिबा हेमलेट अदुदा थोमी 13 सु ग्यान मांगदुना ताकि मतौ वसुमना 13 बु मखोइना खुदुम चले हादुना प्रेसतो सु लमन खुमदुरिबनि हादुना 13 दा चंगसेलक्तुना एटेक तौबु तंजादुदा 13 सु ग्यान ताक्तुना माकी मना दु चिथल अदुना ममित अदुबु नमघायदुना मफम अदुदा खुदक्ता हातखि मतौ अदु उरुबा मतमदा एरेलदि यामना ngakhi अमसुंग महाना 13 बु मकोक्ता थोमतल अदुना मखोइगी सारंग अमदा पुदुना लाखि मदिगि सोमना खनना मखोइ हैंडलर अदुना उंग्रादा नंगना अखोइगी थरगेर अदु हात्रिबा करिगिनो हाइदुना हंगबा मतमदा मासे अखोइगी हाना टीम मेंबर ओरमबनिना अइना खाबुक चाखिबनि अदुगा नखोइना बोलबरनि हाइजिबसे करिगिनो हाइदुना हरे मदुदा मखोइगी हैंडलर अदुना हाइरग्रिबासे थौदोक क्यामरम थोलकपे अंगंगप थौदोक क्यामरम लाखनि मदुगी थमक्ता नंग रेडी होइदुना लेगदबनि हाइदुना हरे असुम तौदुना महाना फाइल अमा पुथोक्तुना अम्ब्रादा पिरमे अम्ब्राना फाइल दो हंदोलुबा मतमददि माकी साथ्री 13 अदु ओइदुना लेरमी मकोइ हैंडलर असिना हाइरग्रिबासे जकार्ता की मफम अदुदा पॉलिटिकल पार्टी अमसुंग ड्रग कार्टेल अमसुंग स्मगलर सिंगाय कोइ कैमता मरी लेनदबनि अदुबो नंगी साथ्री असिना मसिदा यावसिलेबसे करिगिनो हाइदुना हंगै
ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯤꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯐ꯭ꯂꯥꯁ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯝꯕ꯭ꯔꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯑꯣꯔꯗꯔ ꯏꯁ ꯑꯣꯔꯗꯔ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ 13ꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯅꯥꯀꯟꯗꯅ ꯑꯦꯔꯤꯌꯜꯅ 13ꯕꯨ ꯄꯨꯡꯈꯠꯂꯗꯨꯅ ꯐꯨꯔꯗꯨꯅ इंट्रोगेशन तौदुना लेरमी मदगिदी करिगिदमक्ता नंगना आइगी मी अनि हालिबनो आइगी मरुओय मी अनि हालिबनो हाइदुना हंगबो मतमदा नंगना मोंजिगी ममा हालिबदो करिगिनो हाइदुना हंगे वाहिदु तारबो मतमदा एरलदी यामना सावदुना अमसुंग यामना ngangladuna कइसु लेतबा नुपी ब्रोथेलदा लेबा नुपी दुगिदमक्ता नंगना आइगी मरुओय मी अनि हालिबा करिगिनो हाइदुना हाइरे मदुगी नुपीदो आइगी लोइनबो मतमदा मबु कंखिबनी मरमदुना महंग असे अइगोंदा ब्लैकमेल तौ हौरै लुहोंगददी यारो हाइदुना हारकपनी मरमदुना महापु हातबा यादबी हातखिबनी हाइदुना हाइरे मदगिदी मोंजी कराई लेगे हाइदुना हंगे मदुरा महाना खुम्बु याखिदे अमसुंग महाक्की मार्क्सदु उपसलदुना महापु हातोलगी हाइदुना चंगै तंजादुना मफम मदुरा एरलगी मपालातुना नंगना महापु हातपि यारोय महागसे अखोगिदमक्ता यामना कानागनी अखोगी थबक असि लोरिबा मतुंगदा महापु हातकेरा नत्रगना मोंजीबु हातकेरा नंगी अपाम खुशी तौ हौजि फाउगिदि हातपि यारोय मपा असि हनकि मतंग असि महा गवर्नर ओइतरिबनि मरम मदुना कैंपेन तौबा मतंगदा पैसा मयाम चंगनी अधिकारी हारिबा नुपासे पैसा यामना पाइबा मिनि मरम मदुना अखोगी ड्रग अदु मंगोंदा योनबा मतंगदा पैसा मयाम फंगनी अदु महागसे थाजबा याबा मिजि नतबनिना महापु हातकदबनि मरम मदुना महाका डीलिंग तौबा मतंगदा मसिगी निपिसि पुगदबनि महागसे यामना मथौना लै महाग मतंदना मी कुंठा निफुबु हातपा ngamlibaniना अखोगी थबक कानागनि हाइदुना हाइरे अदुगो नंगसु गवर्नरकी मचानुपा ओइदरिबनि हाइदुना नंगसु चौथुचबा याइना हाइदुना हाइरे वहाइदु तारबा मतंदा एरलसु हानिंग हातपा ngamkidaba हाइबदु वाइखि मफम अदुदा लेरिबा हगागी मचनुपीदुनासु मपा अदुना हाइखिबा वफमसिंग अदु यारदुना महाना थबक असि तौरसि हाइदुना हाइरे मोंजीसु तपताना पोपलदुना जेकीना मफम अदुदा पुदुना लै मतौ उदुरबा मतंदा 13 यामना नुंगाइखिदे मोंजीसु ममंग वै हावै इमाना बोइना प्रोटेक्ट तौबा ngamhौदबैदमता ngapiu हाइदुना हाइरे अमसुंग यामना नारे हाइदुना हाइरे वहाइदु ता मतंदा 13 दा कइसु खाइगनु अखोइनि मफम मसिदे थोगलदुना सापोल हावबा सादुरिबनि हाइदुना थेमामी मदुदगिदी डीलिंग तौबा नुमित अदु यावरे डीलिंग तौबा नुमित अदुदा मखोइसु मफम अमदा लाखि मफम अदुदा मखोइ मपासु यावदुना एरलगा लोइनना 13 सुलाई एरलगा 13 गा पुना लामिने अमसुंग मोंजी अमसुंग मपादुगा कार अमदा मनिंगदा लेहवे कार अदु जेकीना थोरकपनि मदगिदी एरलना 13 हारिबासे डीलिंग असि लोरबा मतुंगदा हाइबदि ड्रग असि योनबा लोरबा मतुंगदा पैसादु पुरतुना अखोगी वेन असिदा थमगदबनि अदुगा नंगना अधिका बिलबु हातकदबनि हाइदुना हाइरे करिगुंबा हारिबासे तौदबा तारगदि मोंजी बोयखोइना हातोगनि हाइदुना हाइरे मतौ वसुना महासु उपाय लेत्रबनिना मखोइना हाइबदु याखि महासु ड्रग अदु पुरदुना मफम मदुरा समसम चंगै अधिका बिलसु मफम मदुरा पैसा पाइदुना ड्रग अदु लैनबैदमता ngaइदु लेरमी अधिका बिलगी पैसा सिंग असि मखोइना कैंपेन सिजनदुना गवर्नर ओइनबगी मंगलान सागतुना लेरिबनि मदगिदी मखोइसु ड्रग अदु अहामदा टेस्ट तौइ मदुगी मतुंगदा ड्रग अदु असेंगबा ओइरे हाइबसि खंगबदगी पैसादु मखोइदों पिरei नुपीसि कनानो हाइदुना हंगपु मतमदा नंगिदमक्ता ऑफर पिरिबनि हाइदुना अधिका बिलदा एरलना हाइखि मदगिदी पैसादु पुरगलबा मतुंगदा बेग अदु मखोइगी गारिदुदा हापचले गारिदुदा हेक हापचनबा मतुंगदा अखोइगी बोल अससिरि लौररोइद्रबरा हाइदुना नुपीदु हाइबदि 13 अदुबो अधिका बिलगी मनाउदा थाइ अधिका बिलगी मनाउदा 13 थाबा मतमदा मखोइना हाइबदि एरलना मंगोना नोंमै अमा सिनाखि नोंमैदु महा मलिंग येबलदुना अधिका बिलगी मनाउदा जंगसिलै मदगिदी असमसम जंगसिलपा मतमदा अधिका बिलदा मसिगी थबकसे ऐ तौनिंदे हाइदुना हाइरे सोमना खंदना जेकीना मोंजीबु येंलुबा मतमदा मोंजीगी थवा यावद्रबा हक्चांग अदु उरुबा मतमदा मोंजी सिरे हाइबगी पावसे महाना 13 तमनिंगबनि मरमदुना होरोल खोंगे तौबा मतमदा मखोइना थिंखि तौबदु महासु ngamnaba होरोल अदु खोंलबा मतुंगदा मोंजी सिरे हाइदुना लाउरे वहाइदु ताबदगी सोमना खंदा 13 दे मै हौदुना साउरे थबक खुदिमक्सिंग असि 13 ना मोंजीगी दमगदा तौखिबदि तौबदबो मोंजी दु सिरबनिना महा यामना साउरखि मदगिदी जेकीबु मखोइना नोंमैना कादुना हाइकदौ तंजादुरा जेकी दुसु गाड़ी दु कन्न थौजलतुना मखोइ अधिका बिलगी बनाउता गाड़ी दु क्रॉस तौखि मदगिदी अधिका बिलसु साउदुना नकोइना आइबु लौथुनबनि नकोइना आइबु लौनमबनि हाइदुना महागी मिसिंग अदु नोंमै कापतुना लोइना हातो हाइदुना ओदर पिखि असुम तौदुना मफम अदु लेरिबा मिसिंग अदु नोंमै कापलदुना अधिका बिलगी मिसिंग अदुना मखोइगी एरलगी मिसिंग अदुसु लोइना हातपा हौरे मदगिदी एरलगी मिसिंगसु लांथेंगना बिदमता सेम सादुना मखोचु हंदुना नोंमैना काpai
ꯃꯗꯨꯒꯤꯗꯤ ꯖꯦꯛꯀꯤꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯑꯦꯔꯤꯜꯒꯤ ꯃꯄꯥ ꯒꯣꯕꯔꯅꯔ ꯑꯣꯏꯒꯗꯕꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤ ꯀꯥꯕꯤꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯣꯕꯔꯅꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯦꯔꯤꯜꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯖꯦꯛꯀꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯁꯤꯟꯅꯕ ꯁꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯃꯄꯥ ꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯦꯔꯤꯜꯗꯤ ꯁꯥꯎꯅ ꯃꯩ ꯍꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯂꯦꯊꯣꯠ ꯌꯥꯎꯕ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯂꯦꯊꯣꯠ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯛꯀꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ 13 ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯄꯨꯊꯣꯛꯄ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯒꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯣꯠꯒꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤ ꯀꯥꯕꯤꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯦꯔꯤꯜ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯏ ꯇꯩꯁꯜꯂꯛꯏ ꯃꯗꯨꯗꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ 13 ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕꯁꯤ ꯑꯦꯔꯤꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯛꯀꯤꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯒꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯎꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ 13ꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯒꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯊꯣꯝꯗꯠꯈꯤ 13ꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯦꯛꯖꯤꯟ ꯀꯥꯞꯊꯠꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯔꯤꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯂꯣꯏ ꯍꯥꯠꯇꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯦꯔꯤꯜꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯦꯔꯤꯜꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯍꯥꯛ 13ꯕꯨ ꯇꯥꯟꯅꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯏꯅꯩ ꯃꯈꯣꯏꯅꯤꯒꯤ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯏꯅꯕ ꯃꯇꯝꯗ ꯑꯦꯔꯤꯜꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯏ ꯅꯣꯡꯃꯩ ꯑꯗꯨ ꯃꯔꯨ ꯂꯣꯏꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯦꯊꯣꯠ ꯑꯗꯨꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯕꯣꯝ ꯑꯗꯨ 13ꯒꯤ ꯃꯃꯥꯏ ꯂꯥꯜꯂꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯔꯤꯜꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯃꯔꯨ ꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯍꯥꯏꯕꯗꯤ ꯂꯦꯊꯣꯠ ꯑꯗꯨ ꯃꯔꯨ ꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯦꯔꯤꯜꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯕꯨ ꯊꯣꯝꯗꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯔꯤꯜꯁꯨ ꯉꯥꯏꯍꯥꯛ ꯉꯥꯎꯗꯨꯅ ꯂꯩ ꯉꯥꯎꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ 13 ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯑꯣꯡꯗ ꯐꯨꯅꯔꯛꯏ ꯕꯦꯁꯕꯣꯜ ꯕꯦꯠ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯐꯨꯅꯔꯛꯏ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯗꯨ 13ꯅ ꯑꯃꯨꯛ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯊꯠꯂꯤ ꯑꯃꯁꯨꯡ 13ꯅ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯗꯨꯕꯨ ꯊꯤꯗꯣꯛꯂꯗꯨꯅ ꯕꯦꯁꯕꯣꯜꯒꯤ ꯕꯦꯠ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯂꯦꯜꯂꯗꯨꯅ ꯃꯌꯥꯗꯨꯅ ꯕꯦꯠ ꯑꯗꯨꯒꯤ ꯑꯇꯦꯛꯄ ꯁꯔꯨꯛ ꯑꯗꯨꯅ ꯂꯦꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯍꯒꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯃꯔꯨ ꯁꯤꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯖꯦꯛꯀꯤꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯒꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯑꯃꯨꯛꯀ ꯊꯣꯝꯗꯠꯈꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯒꯥꯔꯤꯅ ꯐꯅ ꯌꯥꯝꯅ ꯊꯣꯝꯗꯠꯂ ꯐꯥꯎꯕ ꯁꯤꯌꯨ ꯌꯥꯗꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯁꯤꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯛꯀꯤ ꯑꯃꯁꯨꯡ 13ꯒ ꯂꯣꯏꯅꯅ ꯃꯣꯟꯖꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯖꯦꯛꯀꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ 13 ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯃꯤꯡ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯦꯗꯣꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯊꯣꯝꯗꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯄꯨꯜꯂꯝꯃꯤꯕꯁꯤ ꯁꯦꯗꯣꯒꯤ ꯃꯤꯁꯤꯡꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯎꯝꯕ꯭ꯔꯥ ꯆꯪꯉꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯣꯝꯗ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯎꯝꯕ꯭ꯔꯥꯅ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯦꯟꯗꯂꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯏꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯒꯦꯡꯁꯇꯔ ꯑꯅꯤ ꯂꯣꯏꯅ ꯇꯨꯝꯅ ꯁꯤꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯣꯕꯔꯅꯔ ꯑꯗꯨꯁꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯨꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅ ꯊꯥꯈ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯀꯥꯔꯟ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯈꯣꯡꯕꯥꯡꯅ ꯀꯥꯎꯁꯟꯈꯤ ꯃꯗꯨꯒꯤꯗꯤ ꯎꯝꯕ꯭ꯔꯥꯗ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯍꯥꯂꯦꯡꯕ ꯇꯧꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯎꯝꯕ꯭ꯔꯥꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ 13ꯒꯤ ꯃꯀꯣꯛꯇ ꯊꯝꯕ ꯃꯇꯝꯗ 13ꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯏꯟꯁꯇ꯭ꯔꯛꯇꯔ ꯎꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯎꯝꯕ꯭ꯔꯥꯁꯨ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯉꯝꯗꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯜꯂꯗꯨꯅ ꯖꯦꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ 13ꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔ ꯑꯗꯨꯅ ꯖꯦꯛꯀꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ 13 ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯦꯟꯗꯂꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯊꯩꯔꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯋꯦꯌꯔꯍꯥꯎꯁ ꯑꯃꯗ ꯂꯥꯛꯈꯤ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯗ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯌꯣꯠ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯀꯛꯊꯠꯅꯕ ꯍꯣꯠꯅꯖꯔꯝꯕꯅꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯅꯔꯛꯏ ꯑꯁꯨꯝ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯛꯏ 13ꯒꯤ ꯃꯈꯨꯠ ꯄꯨꯟꯕ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ 13ꯅ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯣꯏꯅ ꯃꯉꯣꯟꯗ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯋꯤꯛ ꯁ꯭ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯔꯗꯨꯅ 13ꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯈꯤ ꯃꯐꯝ ꯑꯗꯨꯗ ꯎꯝꯕ꯭ꯔꯥꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ
asum makoi ni muk lantingnare madigi 13 na loli bajaga du umbrana ma ki bom madulong chele adupo 13 thoidopudi shode mafam madul lotun le hobana makutadi kitang shokhi makoi ni lantingnarapudagi de mafam madudagi 13 du su siang khraduna yadaba plane mai manung da lotun reme madagi mafam maduda umbra changai pu matan maha makutang katun reme tasin hai taragadi umbra makoi ni se wai sananing mani adupo umbrana karigi damuta nangla sum tawkhibno haidun hapu matamda aisu khangdi haidun 13 na komi madagi mahana lok chingaduna nongoi du kap ka tawumi ku batuda 13 na mai yamna ngalmam thalakpadagi mahaki mamaya do leithokhi mamai leithokhi ba tanja haibidi mami thakap tanja loduna 13 na ngode etek tawri asum tawduna makoi ni yamna kana phunari ahambadari nomai kapnaramani adubo madudagi di asum phunara matamda mahakso haibidi umbra sumha ki thang adu puthokduna mangole etek tawpadagi mafam madu tariba yochei ri paiduna 13 na maha kalan thingnarami makoi ni asum thingnarapu matamda ahamdadi umbrana lakcharamani adubo madudagi di 13 na mulakcharaduna mahaki masa adula yochei ro thinki umbra ju hanbalite amu hawgatuna 13 de tek tawre amasung hanakti 13 na umbra gi makut khusa singadu loina khathatki makoi ni asum phunaba matamda umbrana nana mataw samna kargidamata tawribano haduna hangladuna 13 bu mahana solabusu sona phurami madigi umbrana 13 bu mafam madu leriba yochei yamda makoga do hanjinan thongai amasung langthorai thang ama paiduna umbrana 13 bu halage to mikubatuda umbra gi mathabakte yawriba bo madugi pin adu 13 satok lerami maramaduna umbra su mahaki thabaga dur karino khoni base adni yeluba matamda bo madu mahal langthorai adubo bo madu timing yawtuna pokharakpadagi umbra yam sokhi madigi umra su mafam madura taduna lei 13 jangchalakuna mahabu sirabra sitabra haiduna yengi haiduna haidoku matamda umbrana aina nangbu yana fajana train tokhiba wara male haiduna hare madigi 13 na umrada kargidamutano ekhona asumna tawriba haiduna hangbu matamda maramdi ekhogi sangsara asri asumna tawbuna tana upaliti haiduna hare madigi 13 na ai masilo shinba pame haiduna hare aibdi tholiba thodoksing mihal mipunching asi lo shinba pame haiduna hare tawbuda umbrana masilo shinba ngamoi haiduna mahana thangam paiduna 13 bu amu hagiladuna namduna laiki madigi tanjaduna mafam aduna makoi hendra dulai hendra duna umbrada 13 bu hado haduna hare umbrana mahapu harpangam dabai mong aduda umbrada nomena kapsale madigi 13 su mafam adu taribuna mai dula koladuna makoi hendra duna nomena kapsatki madigi 13 na umbra bu kanabai damata adrenaline ge injection adu lothotuna kapito matamda kabla noi sira su sirage haduna hare Mata usuna mahaki siram dai miku batuda mamang thaki wari singa duli thole nangi na mingsi nomi kopuni haduna hare mamang thaki matamda umbrana mahaki mama de hat kibani amasung mahaki yumadu bo loina bom pokahan kibani mata usumna 13 so kanam tale jadabi mata waduda umbra su nongai chaduna mahapo machana pi amagumna yulakhi amasung mahapo training piraduna mahaki instructor war kibani angang ngai matamdagi mahagasi machana pi gumna yulakpanina ima ibema nang namingasi nomi kawmi haidra maha mafam madura mathwai mangkhi matawasumna 13 na jeki amasung monjigi asi bhakchang ado mahaki mama mirasti gi manata poloktuna phongkhi mafam maduda shedogi mi khra lai shedogi mi sida nupi amasu yawri makoina 13 na nomi kapsale adubo nongoi marudu amata pankide mafam maduda changchalakuna 14 hariba nupi sina nangasi 13 nore nangasi ani yanu nusidaba nupi ni haiduna hare alu taragadi nang 14 oi taragadi ai mohusina lali bra haiduna hangi madura nang hadok taragadi ai 14 haibana barsi pamdabani maramaduna nang sirabani na aina mu 13 oi diribani haiduna hare madiri 13 so ai hiningdre pungno magase amtalo shambiro haiduna hatpiro haiduna hare tanjaduna mafam madura no pamala tuna mafam madura leriba shedogi mi ani hakhe madiri 14 so mafam madura chenke laliba misi achamba minate mahana maikhum hangtolokpa matamdadi burai odin leremi burai haribasi mayamnadi instructor haibagi muhta mahapu yamna respect tawduna master burai haiduna kawbani mahagasi 13 gi instructor oramba umbra gi guruni maramaduna nangna mafam asila taragadi nangbu hatpa mi kyamrum nakani maramaduna nangasi agi protection da lero haiduna burai na 13 da haike amasung 13 suyaki mato usumna burai amasung 13 asi amuk training hoki mato usumna movie solution ke movie sigi explanation se phajabi bataragadi channel asibu puning thogot poina subscribe tawbiramo amasung amuk hana thagachari